ꯑꯩꯒꯤ ꯏꯆꯦ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯥꯔꯇꯤꯁ ꯐꯤꯂꯝꯒꯤ ꯁꯪꯅꯥꯏꯔꯕꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯁꯤꯡꯒꯔꯁꯨ ꯑꯣꯏꯕꯤꯔꯝꯕ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕꯤꯔꯦ ꯑꯗꯨꯅ ꯏꯆꯦꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯕꯥꯛ ꯑꯍꯧꯕꯝꯗꯪ ꯈꯨꯕꯤꯖꯦ ꯃꯊꯪꯗ ꯑꯦꯡꯀꯔ ꯑꯣꯏꯕꯤꯔꯤꯕ ꯏꯆꯦꯗ ꯑꯃꯨꯛ ꯁꯤꯟꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯁꯣꯏꯁꯣꯛꯄꯤ ꯀꯧꯊꯣꯛꯆꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝꯕꯤꯂꯥ ꯀ꯭ꯔꯤꯁꯅ ꯗꯥꯏꯂꯣꯛ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯗꯤ ꯌꯥꯝ ꯇꯦꯟꯅ ꯇꯧꯖꯒꯦ ꯃꯌꯥꯝꯁꯨ ꯉꯥꯏ ꯂꯩꯔꯤꯕꯅꯤꯅ ꯌꯥꯝ ꯁꯥꯡ ꯇꯧꯖꯔꯣꯏ ꯑꯩ ꯐꯤꯂꯝꯒꯤꯗꯤ ꯑꯌꯥꯝꯕꯅ ꯆꯤꯡꯐꯥꯁꯤ ꯐꯥꯖꯗꯕꯅꯤ ꯑꯗꯨꯅ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥꯗꯤ ꯈꯔ ꯐꯥꯖꯩ ꯔꯦꯗꯤꯑꯣꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯖꯒꯦ ꯑꯩꯅ ꯀꯨꯝꯖꯈꯤꯕ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯩꯕꯝꯒꯤ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯍꯥꯏꯕ ꯗ꯭ꯔꯃꯥꯗꯨꯗꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯡ ꯈꯤꯇꯪ ꯂꯧꯈꯠꯆꯒꯦ ꯏꯃꯥ ꯑꯩ ꯄꯣꯛꯄꯗ ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯒꯤ ꯏꯁꯛ ꯐꯥꯎꯕ ꯌꯦꯡꯉꯣ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯍꯨꯏ ꯍꯧꯗꯣꯡꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯖꯈꯤꯅꯕ ꯂꯃꯥꯡꯗ ꯍꯨꯟꯗꯣꯛꯈꯣ ꯍꯥꯏꯕꯗꯩꯅꯦ ꯏꯃꯥ ꯃꯇꯝꯗꯨꯗ ꯍꯨꯏ ꯍꯧꯗꯣꯡꯅ ꯆꯥꯈꯤꯗꯨꯅ ꯁꯤꯖꯔꯝꯂꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡꯅ ꯆꯥꯈꯤꯗꯨꯅ ꯁꯤꯖꯔꯝꯂꯕꯗꯤ ꯉꯁꯤ ꯕꯕꯥꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯇꯥꯃꯣꯒꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕꯁꯦ ꯑꯩ ꯋꯥꯖꯔꯝꯃꯣꯏꯗꯕꯣꯏ ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯍꯦꯟꯕ ꯊꯧꯅꯥ ꯑꯃꯗꯤ ꯍꯥꯞꯂꯔꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯤ ꯄꯣꯛꯄꯗ ꯍꯔꯥꯎꯅꯗ꯭ꯔꯤꯕ ꯅꯨꯄꯤ ꯄꯣꯛꯄꯗ ꯄꯥꯝꯅꯗ꯭ꯔꯤꯕ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯅ ꯏꯃꯥꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯁꯣꯏꯗꯅ ꯎꯠꯂꯝꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯃꯛꯅ ꯃꯍꯥꯛꯇꯤ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯏꯅꯝꯃꯒ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯒ ꯏꯃꯥꯒꯤ ꯄꯤꯛꯂꯕ ꯆꯥꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯤ ꯑꯩꯕꯨ ꯏꯖꯠ ꯄꯣꯏꯂꯨꯛ ꯃꯥꯏꯗ ꯍꯥꯞꯇꯨꯅ